ngasi numidang waramda phongkiba pausesingda yawba headlinesing mayamda pawdomjari. Prime Minister Modi na foreign khongchatta crore sani maudra manga sading tawkhi. Prime Minister Narendra Modi na kumjali singani kunma thoidagina kumjali singani kunmari phawbada tongan ba mapalewak singda satpadalpa crore sani ga maudra manga sading tawkhi haina Minister of State for External Affairs Kirti Bardhan Reza Sabata phongdokhre. Trinamool Congress ki MP Derek O'Brien na hangnakpa wahang amage paukhomda minister na wafam ase phongdokhibani. Sahi asiga oina Mauritius, Cyprus, Canada, Croatia, Ghana, Trinidad and Tobago, Argentina, Brazil amasung Namibia da satkiba khongchatkidi mapung fana report phangdri. Illegal immigrants singe mathakta lokolanga ke thabak thoromda mateng pangani eti na hairi. Lona yadaba mawngda mapandagi changchilakpa mitop singe mathakta Manipur government na lokhalakpa thabak thorom singda mateng pangani haina Arambai Tingol CMP ke General Headquarter gi Commissioner Munindro Mangangna phongdokre. Imphal gi Press Club ta Paumi Singa Unabada Mahakna Hai Government of Manipur na tha asigi kulhomdoida mitop changlakpa thingbaga mari leinana thorakiba memorandum adu Arambai Tengol na sawali state asida lona yadaba mitop singna thogalakliba khudung sadaba kya gi marakta asigumba singthaningai oiba serolama thorakpa sinungaiba phawi hairi. Manipur gi saktamda ngaknabagi damakta demographic identity kannabagi damakta honarakliba kya adu hojikti Manipur government na sakhangbaga loinana thabak toba horakle sahi kya gi mamangdagi hona tongan ba organization singi amasung stakeholders singna mito miancha sing maramda halan khinaba National Register of Citizen chanahallo haiba demand tawraga lakhibani mito miancha singi isu asina Manipur da leiriba mipum khudimak nungnang ba poknari hairi. National Highway to the Free Movement leihanaba MIS and kuki jo CSO singda khanghankhre kuki jo CSO singe marakta hojik phawba mot manaba ngamdri. Kanglup ki hana sunaba maramna oiraga phibam na sokalaba Manipur da tangdu leita da phibam hanjila khananaba gi bandamda Ministry of Home Affairs MIS and National Highway to Impal Dimapur lambi da mipum khudimak athingba yaudana chathok chasin toba yahanaba kuki jo civil society organization singda khanghankhre. Center na ingtapa phibam hanjil hananaba gi matangda paikhalakliba thorong asida kuki jo leaders sing mot manadabagi mong amada lakle hairi. Power corridors ta akhanana phonglakpa report amagi matung ina National Highway to da mipum khudimak aki akhang leitana chathok chasin yahanabagi matangda MIS na akhanaba thorangama lokhalakpani. Report asina hai matam kya gi mamangdagi tangdu leita da phibam amada leraklaba Manipur da ingtapa phibam hanjil hanabagi ahan makhongthang oina National Highway singda mipum khudimak athing balitana chathok chasin yahananaba MIS na akhanaba thorangasi lokhalakpani. Highway sida Naga Nepali amadi atai phurupki mioi sing chathok chasin tawrabaso akiba amadi singnaba amaga loinana chaliba maramna mipum khudimakki wakhalda phawriba singnaba sing kokhanaba MIS na kuki jo CSO singda highway si hangdoklaga kanglup khudimakki mioi sing aki akhang leitana chatpa yahanaba khanghalakhlibani hairi. MIC gi wafam ase gi matangda kuki jo CSO sing lusingba singi marakta mot manadabagi phibamda leiri haina palladuna report asina hai hojik phawba center na Churachandpur dagi kangpokpi phawba samna hanaba thorang mapung fana lokhalaktaba amasung tokhaiba union territory sembagi matangda chapchaba wafam phongdoraktaba maramna MISA gi wafam ase ayaba phifam thokte haina kuki jo CSO kharana lauri. Amaramda pochai puthok pusin tawba gari amasung bus khaktamak chathok chasin tahongadaba maramna MISA na phongdorakliba wafam asida thoidokna akaiba leite haina kuki jo CSO sing kharana motpiri haina report asina makha tana phongdorakli.